Hi everyone, welcome back to my channel Gitanjali Story Time in Manipuri. Ngasi zu wari anoba puraga lae aigi channel se mayamna nungai harpa wari nunti hapiro ka anira hapiro kai zo haire do aise sangagadi hapjarake ado aise angangi class moigi school loba dagi moigi class mem thinba kotpa adagi aigi hingon amazu mung leri do hingon je mok sena bane dagi di yumigi thabang no mane nunti hapning azu hekta ngamaude duna mayamna waro bigano aise yaringai di aizu happian tawbane aduga wari singizu an asengba thokibagi ama research amazu tawdaba yade wari jingdu tadaba yadabagi matam khachitang change adu once aina wari do khangraga budi libda flow do leiba aduduna ai ngamingai toina hapcharaknaba tawjage adudi back to the story ngasigi wari city Colorado gi mafamda thokpa mi kanogi akhoi gi mafam khangdana mangiba gi wari ni angangi wari ni ahangi su yaure wari se aingonda yamna nungai ba aingonda angak pathokpagi aina wari se pujarapani adodi wari aham se Jaryd Atadero na angang amagi wari ni mase chahi ahum suba angang neba ado magi wari se kamai tawge habasida Jaryd ki mapa Atadero se mana ski resort ama on taweba ma ski resort ama on tawi kanoda khoigi Comanche wilderness hana northern Colorado da laiba mafam amada mana ski resort Pudre river resort haina ziki mapasiki he manang pasika moigana kon tawba mafam ama lei besida moise winter da unyam tarakanda ski gi resort adum hangi ba moise adudugi prepare tawba chatpa aduga pa se LNZ nongno divorce tawbagi ma se Christian oibagi Christian single group haina koigi singles mayam gi group ama yawbado moiga hai se nangi resort to koi winter gi lakpada help tawbige hangba aduduga koi mateng pangbige just akoi the free lodging pio haidi moi dum free da leiraga moi gi resort to ready tawna ba winter gi ready tawna ba moi help tawbige free da aduga moi su free da lehin bio no ko pa haidegi elena ma yam phare do di why not haidi ma su mi mateng pangini do paisa mem changaga tawdog do tawroi na ma su harau yare kho lena haraga daire thoi ba thodok sina 1999 na thok toine ba moi 1999 da hujiki 1999 gi winter gi matam sida misai Christian gi group sing do ne degi di ellen ne aduga mai macha nupa Jaryd sahi ahum suba angang sina angang siga maigi macha nupi Jaryd ki mache Jocelyn ko ba sahi taruk suba maga la eba moi sila aga leira kan sida moi je sengdana khotna uji mafam do prepare tawra kan sida moi su dum free matam do leibani na moi sai Christian gi group sing dana moi de khara chatlaga state ki fishery hatchery ma leiba adu da moi se koiba adu da koiru je na haiba se hainaba sida ngasai gi Jocelyn ga Jaryd ga sina tabadagi moi su chatninge na mapa sida ningai tawraba the mapa sidi hana haidi Jaryd is like only 3 years old moi the madu hesitant khara oeba ko Jaryd cha thabado ado Jaryd su ningai tawraba haidi mache du budi mana hoyena haidoraba ada Jaryd ju nana che di tharaga idi ga do bai thara do ko to no ningai tawbadagi mapa sina magi khangne judgment do mapa du mathanda haijai that was my wrong judgment and haijai ada magi masina hoi na se yawguni na chatlo haraga mana Jocelyn da su na nang pa ja phajana cheno ko chamina bada khotpada haina hairaga hoi na hairaba adagi di Jaryd se harawe do Jaryd se khung tong yam pam deba maje koigi naked fit ta sum chappa khoppa lei dam pamba adamana ai khung tong de bi sa ke na haida ma pana khung tong de na chatlaga di nang chatpa yaroi na tawna badagi di moi ani je khung du thinjam bada khung si nungai ti ga du angang ni mari taw lei badagi mawari je mapa se compromise song na re khungup tongo ado nangi khungup se nangi le se khungup mari je ki chaloige ado di yabra na hainaraga nang na tadi nang chatpa yaroi tawna badagi mabani si yanare yanaraga mana angang do hujiki khungup mari ki dana machi ga tawraga moi hujiki moigi Christian gi single group ki mi tarama thoi amaga masai gi state ki fish hatchery sida chakhraga moi se fish hatchery da kakhat khebase mapa sun uhori ni ko moi mafam da but I don't know for some reason moi na mapa da hairam dana moi na kano moi deviate to doine ba moi na satoi mafam sida moi na deviate to riba mafam sina kano hai big south hai moi gi uji big south e moi gi resort gi 15 miles mo hike tawraga chatpa mafam khoi gi mafam do yawraga budi yengda yamna khoi gi view ga am phajaba mafam gumba oi bazani aduda moina
Elenda mapada tamdana angang moising pull up chakraga moise fast group haibam ne slow group haibam ga moise group ani khaidu eba haidi khoigi kitang kanna chatpa ngam da bangai na moi group ama sembiraba aduga khara thuna chatpa migina group ama semaga moise adumaina chatpa sida masagi Jaryd city masagi slow group tuga machi tuga moi angang ni na machi duga chatlambadagi moise kitang haidi khoigi kari tare fit yang khaimu ki lapna hambagi jina lines na chatkredna moi slow groups no maning le hoba ada Jaryd sina chen khat mai sagi first group to da yongna bane na mana chen khat pasida lambi sida fisherman ani la ba hojiki kono trail kono je trail je moi fly fishing tobam gi mafam goi nga phawa gi yamna famous oba mafam oi pajani moi makha da lek ma leibido aduda nga sagi Jaryd na chen bido da Jaryd mo sagi fisherman ani na lepa makai da nga no lai sibu kan toroga yengdagi maning lomda nga sagi group ama lakpo do ubudagi o moina o do di moi si group si ka lakpo ira manina moi sa dana jim toroga ngang do ngai khonang group to ga ngai kholo ka haram daga ino da moi so hansing do ga lakpane na ada Jaryd sina moi da sangjal laga noi kai chatloi no kai na hang basani angang do na ada moi na khoi fishing tawri ni na hai ada sawom leibra kai le hobra kai na ga hang basani angang da yam excited oina adagi moi kano sina fisherman ni sina leite excited kanam bu sawom leite kai leite na hai ada o har ma ma se chonga ga chen graba ada moi junga sai moi nu kum tharak bada fast group ju moi na uri ni do maning da su slow group to leibni na moi ba khanda angang do adu da dum leiram ga ne na hairaga sai fisherman ani do su dum chakhreba adu ga nga hak chatla matung sida moi se Jaryd si moi manakta leitre se sai slow group to na moi se hanna yeng bada angang do leiram draba dagi moi na ngaina raga ga sai fast group to da mo hai je Jaryd to noi gi group to yaw bro khopra ha dagi Jaryd to moi group to sung leiram draba adagi di moi se pakhat leni hade angang macha sahi su angang du ka dai de chakhra banona adai moi se yengi ngai sida lapna angang amagi makhon tai ba angang se khoi gi ki bagi dagi attack to bagi screaming to na ta ba khoi gi hide and seek sana bagi khoi gi nok ba dong na to ba dagi di khoi gi kana nong dagi maning daga lo laga khoi angang macha na leidana noi gi hi ka no ga khoi gi umurum daga not pa khop bagi adu ki type ta moi gi moi na leiri ba mafam du dagi kitang chatlaga forest mai yobam maya da makhon ma tai ba angangi ada moina haise adu disida leramane na moi je chenjalaga yenga kan sida makhon je karai dai lai no moi se khangre do ga hujiki Jaryd moina angang se ko bu su khang thi phangdre ba angang do so ada gi moi je matha sare da gi nupa man ai mapa da hairo moi je punga ma mu se thi ba jani da punga mu thi ba sida angang je loke to ngam dra ba ngam dab da gi ma ama nupa ma nu kum tharaga mapa da tamba chat pa sida mapa se haira kan sida mapa se saur pas mapa se pakhat laga mai gari da chongshal laga mana moi mi noi bu ngau ra bai mon ka do gi hairam dri no anga macha do pura ga noi na do gi trail adu yamna akhoi gi yamna difficult to chatpa akhoi gi yamna luba akhoi gi nung ga laidana mi ga se akhoi gi sokpa yamna rough oi ba terrain oi ba jani ju gi trail se yamna rough oi ba yamna rocky oi ba akhoi gi nung man ga leiba adu nang na noi ka mai na chat ke na decide to noi na chat ju angang tham ta ki mapa se saur ga mafam du chengkhat laga mapa jina ta khoi angau bodong na mafam se law na mana kau dana thi ba se moi ngasai group to ga aina noi da trust to ga noi na angang je pu gi ni noi na kamai na se changi no kholi no kai mapa se ju mingun to koi an taina re hadi taina re ba hadi masu to bam khang da bagi ma se masanu pa se law re mana law dana khong dana ma se to ba se gi phana koi na thira kan se da angang je phang da ba gi mana police da moi gi authority da inform to re adu ga moi gi search and rescue mi mem la e adu search and rescue min hai je angang se di yam line phang ni da sai thaine han angang kai gi no da asigi mafam se gi hen chatlam moi asigi mafam se di angang na ka pa ngam ba nate haidi yamna stiff oi ba khoi gi yamna ngam ba nung man yam lei ba khoi gi angang na ka ba ngam ba area nate khara aduna sai gi area sida oina forest oi ba dense forest oi ra ka su angang do gi makhon ta ki do side nak leirangani ma kaim chatlamoi koina khoi su final search and rescue to buda angang mang gi ba thi buda adum angang du u makham da kappaga leiramba kaim bok so om da na lei khole duna khoi thi phangani mapa da wara nu nang khoi angang si thirage kholage kaina ga haraga moi jina thi ba ya ba actor moi ga sai gi u se moi na normally moi na thi gi na khalam ba area da gi thoga ju thi re moi ja sai gi kano se angang je thi ba sida 24 hour TV angang je phangdabdagi ngasai gi moi thiri ba mi sing na khalle o sidi bad news la ka dore na idi sidi angang je thi ba je success oi dong man re na tawre kan sida moi se adugi numit di numit taram ni na
ꯊꯤꯕꯁꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯑꯦ ꯅꯣꯡꯉꯥꯟꯕꯒ ꯊꯤꯕ ꯂꯥꯛꯑꯀꯥꯟꯁꯤꯗ ꯍꯞꯇꯥ ꯑꯃ ꯊꯤꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯍꯞꯇꯥ ꯑꯃ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯃꯣꯏꯒꯤ ꯃꯥꯏꯜꯁ ꯑꯦꯟ ꯃꯥꯏꯜꯁ ꯍꯞꯇꯥꯁꯦ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯊꯤꯔꯦ ꯑꯗꯨꯒ ꯃꯤ 300ꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯊꯤꯔꯦꯕ ꯃꯐꯝꯁꯦ ꯃꯤ ꯃꯌꯥꯝꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯔꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕꯁꯦ ꯅꯦꯁꯅꯦꯜ ꯍꯦꯗꯂꯥꯏꯟ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣꯗ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯅ ꯑꯉꯥꯡꯗꯣ ꯊꯤꯕꯗ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯁ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯀ꯭ꯔꯥꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯁ ꯇꯧꯕꯒꯤ ꯄꯥꯎꯗꯨꯅꯦ ꯑꯉꯥꯡ ꯃꯥꯡꯈꯤꯕꯗꯨꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯣꯂꯣꯔꯥꯗꯣꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯐꯝꯁꯤꯗ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯦꯛꯇ ꯃꯤ ꯃꯌꯥꯝꯁꯤꯅ ꯊꯤꯕꯁꯤꯗ ꯑꯉꯥꯡꯁꯦ ꯐꯪꯗ꯭ꯔꯦꯕ ꯍꯞꯇꯥ ꯑꯃꯐꯥꯎ ꯑꯉꯥꯡꯁꯦ ꯊꯤꯕꯁꯤꯗ ꯑꯉꯥꯡꯁꯦꯒꯤ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯀꯔꯤꯝꯐꯥꯎ ꯃꯥꯒꯤ ꯇ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯐꯪꯗꯕꯗꯒꯤꯗꯤ ꯃꯣꯏ ꯁꯔꯆ ꯑꯦꯟ ꯔꯦꯁꯀ꯭ꯌꯨꯒꯤ ꯀꯣꯜꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯑꯗꯨꯒ ꯃꯦ ꯕꯤ ꯖꯦꯔꯠꯇꯣ ꯃꯥꯎꯟꯇꯦꯟ ꯂꯥꯏꯟꯒꯨꯝꯕꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯄꯨꯔꯒ ꯃꯥ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯀꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯕꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯍꯥꯏꯀꯔ ꯑꯅꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯖꯦꯔꯠꯅ ꯃꯥꯡꯉꯤꯕ ꯃꯐꯝ ꯑꯦꯔꯤꯌꯥ ꯑꯗꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯍꯥꯏꯀꯔ ꯑꯅꯤꯁꯤꯅ ꯃꯣꯏꯒꯤ ꯍꯥꯏꯅ ꯆꯤꯡꯁꯦ ꯋꯥꯡꯅ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯃ ꯁꯨꯃꯥꯏꯅ ꯇꯨꯝꯊꯣꯛꯑꯒ ꯂꯩꯕ ꯑꯃ ꯂꯩꯖꯥꯟꯗ ꯑꯗꯨ ꯀꯥꯈꯠꯂꯒ ꯇꯨꯝꯊꯣꯛꯄꯗꯨꯗ ꯂꯦꯞꯄ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯅꯦꯁꯅꯦꯜ ꯐꯣꯔꯦꯁ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤ ꯔꯤꯖꯣꯔꯠꯇꯒꯤꯅ ꯀꯩꯅꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯔꯤꯁꯦ ꯑꯗꯨꯗꯣ ꯀꯥꯈꯠꯁꯦꯅ ꯃꯣꯏ ꯑꯅꯤ ꯍꯥꯏꯀꯔ ꯑꯅꯤꯁꯦ ꯂꯥꯛꯄ ꯑꯗꯨꯒ ꯍꯥꯏꯀꯔ ꯑꯅꯤꯁꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯅꯨꯡꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯤ ꯇꯥꯝ ꯀꯥꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯆꯞ ꯌꯨꯡꯅ ꯂꯩꯔꯒ ꯅꯨꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯁꯨ ꯌꯥꯝ ꯁꯥꯔꯞ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯨꯝꯊꯕꯗ ꯀꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯤꯜꯂꯒ ꯆꯠꯂꯒ ꯀꯥꯈꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯥꯎꯠꯗꯣꯔ ꯄꯔꯁꯟ ꯑꯣꯏꯕ ꯌꯥꯝꯅ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯥꯟꯒ ꯌꯥꯝ ꯀꯥꯕ ꯃꯤ ꯅꯠꯇꯅꯗꯤ ꯉꯝꯃꯣꯏꯗꯧꯕ ꯃꯐꯝ ꯑꯃ ꯑꯗꯨꯗꯩꯗ ꯃꯣꯏꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯨꯗ ꯀꯥꯈꯠꯂꯨꯁꯦꯅ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯈꯠꯂꯒ ꯌꯥꯝ ꯋꯥꯅ ꯀꯥꯈꯠꯂ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯎꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯉꯁꯥꯏ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯏꯠ ꯀꯂꯔꯒꯤ ꯁ꯭ꯅꯤꯀꯔꯒꯤ ꯈꯣꯡꯎꯞ ꯑꯅꯤ ꯍꯥꯏꯗꯤ ꯄꯦꯔ ꯑꯃ ꯌꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯕ ꯑꯗ ꯃꯣꯏꯁꯤꯅ ꯋꯥꯎ ꯀꯔꯝꯕ ꯄꯦꯔꯦꯟꯁꯅꯣꯅꯦ ꯑꯉꯥꯡ ꯃꯆꯥ ꯄꯨꯈꯠꯂ ꯁꯤ ꯇꯥꯟ ꯀꯥꯔꯛꯏꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯑꯃꯇ ꯎꯗ꯭ꯔꯕ ꯃꯣꯏꯅ ꯀꯩꯒꯤꯅꯣꯅꯦ ꯑꯉꯥꯡ ꯈꯣꯡꯎꯞ ꯌꯥꯜꯂꯦ ꯃꯤꯁꯨ ꯑꯝꯇ ꯎꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯒ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯒꯤ ꯃꯄꯥꯛꯁꯦ ꯀꯥꯈꯠꯂꯛꯄꯁꯤꯗ ꯖꯦꯔꯠꯀꯤ ꯈꯣꯡꯒꯥꯎꯅꯦ ꯃꯥꯏ ꯃꯐꯤꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯝꯃꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯨ ꯑꯃ ꯑꯅꯤ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯐꯨꯔꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ 4 ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯀ ꯈꯣꯡꯒꯥꯎꯒꯁꯦ ꯑꯩꯈꯣꯏ ꯆꯍꯤ 4 ꯀꯩꯅꯣꯗ ꯅꯨꯡꯁꯥꯗ ꯐꯧꯕꯒꯤ ꯃꯆꯨ ꯑꯣꯟꯕ ꯑꯗꯒꯤꯗꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯖꯦꯔꯠꯀꯤ ꯃꯥꯒꯤ ꯁꯔꯨ ꯈꯔꯁꯨ ꯌꯥꯎꯔꯒ ꯃꯐꯝꯗꯨꯗ ꯁꯔꯨꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯉꯛꯏꯁꯦ ꯉꯁꯥꯏꯒꯤ ꯈꯣꯡꯎꯞꯇꯨꯗꯤ ꯃꯣꯏꯗꯤ ꯉꯁꯥꯏ ꯍꯥꯏꯀꯔ ꯑꯅꯤꯗꯨꯗꯤ ꯕ꯭ꯔꯥꯟ ꯅ꯭ꯌꯨ ꯈꯣꯡꯎꯞ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯦꯕ ꯀꯩꯅꯣ ꯈꯣꯡꯎꯞꯇꯨꯗꯤ ꯀꯔꯤꯝꯐꯥꯎ ꯆꯍꯤ 4 ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯈꯣꯡꯎꯞꯇꯨ ꯇꯧꯔꯝꯗꯕꯗꯣ ꯈꯣꯡꯎꯞꯇꯨ ꯍꯟꯇ꯭ꯔꯦꯛ ꯍꯜꯂꯒ ꯑꯉꯥꯡꯗꯨꯅ ꯇꯣꯡꯉꯒ ꯆꯠꯈꯤꯕꯒꯤ ꯑꯗꯨꯒꯤ ꯑꯦꯛꯖꯦꯛ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯈꯣꯡꯎꯞꯇꯨ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯆꯍꯤ 4 ꯅꯨꯡꯁꯥꯗ ꯌꯥꯜꯂꯒ ꯎꯟ ꯃꯔꯛꯇ ꯅꯨꯡꯁꯥꯗ ꯌꯥꯜꯂꯒ ꯂꯩꯕꯅꯦ ꯍꯥꯏꯕꯗꯣ ꯃꯥꯜꯂꯝꯗ꯭ꯔꯦꯕ ꯑꯗ ꯃꯣꯏꯅ ꯔꯤꯃꯦꯟꯁꯦ ꯐꯪꯉꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯇꯥꯛꯑꯦ ꯑꯣꯊꯣꯔꯤꯇꯤꯁꯨ ꯍꯥꯏꯗꯤ ꯂꯥꯁꯇꯗꯤ ꯀ꯭ꯂꯣꯖꯔ ꯑꯃꯗꯤ ꯐꯪꯉꯦ ꯍꯥꯏꯗꯤ ꯖꯦꯔꯠꯀꯤ ꯕꯣꯗꯤꯗꯣ ꯑꯦꯠꯂꯤꯁ ꯃꯥꯏ ꯁꯔꯨꯗꯣ ꯐꯪꯉꯦꯅ ꯑꯗ ꯃꯌꯥꯝꯅ ꯉꯛꯏꯁꯦ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯈꯣꯡꯎꯞꯁꯨ 4 ꯀꯤꯗꯕ ꯈꯣꯡꯎꯞ ꯇꯣꯡꯕ ꯌꯥꯗꯕ ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯍꯥꯏꯕꯗꯣ 500 feet elevation ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯑꯉꯥꯡꯗꯨꯅ ꯀꯥꯔꯤꯅꯣ ꯑꯗꯨꯒ ꯃꯥꯅ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛ ꯀꯃꯥꯏꯅ ꯊꯝꯃꯝꯃꯤꯅꯣꯅ ꯃꯣꯏꯁꯦ ꯌꯥꯝ ꯉꯛꯏ ꯃꯣꯏꯁꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗ इन्वेस्टिगेटर कनो डेविड पोलाइटिसना माना सिगी वरीसे ताबदगी माना हजिकी मफमदो कागेना ट्राई तौबसिदा याम वायबा काबा मासे अहन माना मा हाइजे खुंगु तोंगा काबा आई बोक्ता हदि खुंगु मरी अदुसु मागी हाइकिंग गे बुट तोंग बंगा काबा मा बोक्ता काबा ngamdeba ado angang macha do di ngasai ma di normal sneaker ama tonga ga chakibani adu dunna mana phare ne ma hadi kuisan sana bada ngau hadi kan tawdana mang hero wander tawdana tawdo adu eraga su u khong nong khong andai da lairam da bida uziki kano sida uziki nungi mapaki 550 feet mu kano taw elevation leba mafam da angang duna ka kamaina karaga kamaina lairamino khunguptuna mana lauthoga yalibra karino haibase mayamna question tawe adi karamaina angang macha dubu kanano na pairaga angang dubu haina scoop tawraga
ꯄꯨꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯃꯥꯎꯟꯇꯦꯟ ꯂꯥꯏꯟꯅꯒ ꯀꯥꯕꯗ ꯌꯥꯝꯅ ꯋꯥꯒꯗꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯦ ꯆꯤꯛꯑꯒ ꯍꯥꯏꯗꯤ ꯆꯦꯟꯈꯠꯂꯒ ꯄꯨꯔꯒ ꯂꯩꯕꯕꯨ ꯌꯥꯝ ꯋꯥꯗꯧꯕ ꯃꯐꯝꯅꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯑꯣꯝꯅ ꯑꯣꯏꯔꯒꯁꯨ ꯑꯉꯥꯡꯗꯣ ꯐꯥꯔꯒ ꯃꯥꯒꯤ ꯀꯥꯈꯠꯄꯗ ꯌꯥꯝꯅ ꯂꯨꯒꯗꯕ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯁꯣꯛꯀꯗꯧꯕ ꯏ ꯅꯨꯡꯒ ꯂꯩꯔꯝꯒꯗꯧꯕ ꯃꯐꯝꯅꯤ ꯍꯥꯏ ꯑꯗꯣ ꯀꯔꯤꯝꯐꯥꯎ ꯏ ꯅꯨꯡ ꯃꯥꯒꯤ ꯀꯔꯤꯝꯐꯥꯎꯗ ꯐꯪꯗ꯭ꯔꯦ ꯕꯤꯀꯣꯁ 4 years ꯌꯥꯟꯈ꯭ꯔꯦ 4 yearsꯁꯤꯗ ꯎꯟ ꯇꯥꯗꯅ ꯑꯃꯨꯛ ꯅꯣꯡ ꯆꯨꯗꯅ ꯇꯧꯔꯕꯅꯤꯅ ꯂꯣꯏꯅꯕꯨꯗꯤ ꯃꯥꯡꯉꯝꯃꯅꯤ ꯇ꯭ꯔꯦꯁꯇꯣ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯃꯥꯒꯤ ꯀꯥꯐꯝꯁꯤꯗꯁꯨ ꯃꯣꯏꯅ ꯊꯤꯔꯝꯃꯕꯅꯤ ꯊꯤꯕꯁꯤꯗ ꯍꯥꯏꯗꯤ ꯖꯦꯔꯥꯠꯅ ꯀꯥꯈꯠꯈꯤꯕꯒꯤ ꯃꯣꯏꯒꯤ ꯀꯔꯤꯝꯐꯥꯎ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯕꯤꯗꯦꯟꯁ ꯑꯝꯇ ꯐꯪꯗꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯁꯨ ꯕꯠ 4 years ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯥꯏꯀꯔ ꯑꯅꯤꯗꯨꯅ ꯀꯥꯕꯗ ꯐꯪꯉꯦ ꯑꯗꯣ ꯀꯣꯏꯁꯟꯗꯤ ꯃꯌꯥꯝꯅ ꯇꯧꯋꯤ ꯀꯔꯝꯍꯥꯏꯅꯅꯣ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯅꯣ ꯀꯅꯥ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯀꯅꯥꯝꯐꯥꯎꯗꯤ ꯐꯣꯡꯕ ꯉꯝꯈꯤꯗ꯭रे ꯑꯗꯨꯅ ꯃꯥꯁꯦ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯗꯦꯊ ꯍꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯦꯁꯁꯦ ꯂꯣꯏꯁꯤꯟꯈꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯅ ꯃꯣꯔꯤꯁ ꯗꯣꯛ ꯗꯦꯃꯦꯠꯁ ꯍꯥꯏꯅ ꯀꯧꯕ 84 years old ꯁꯨꯕ ꯀꯣꯂꯣꯔꯥꯗꯣꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ 1981ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯣꯔꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀꯨꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯂꯩꯔꯛꯏ ꯍꯥꯏ ꯃꯥꯁꯦ ꯊꯤꯑꯣꯂꯣꯖꯤꯗ ꯀꯩꯅꯣꯁꯨ PhDꯁꯨ ꯇꯧꯋꯦ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯁꯦ ꯃꯥꯒꯤ ꯕ꯭ꯂꯗꯀꯤ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯑꯅꯥꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯃꯈꯨꯗ ꯑꯊ꯭ꯔꯥꯏꯇꯤꯁ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣꯃꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯁꯄꯣꯔꯠ ꯑꯃ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯐꯦꯚꯔꯦꯠ ꯃꯥꯒꯤ ꯍꯣꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯄꯥꯁ ꯍꯟꯇꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯃꯐꯝ ꯑꯃ ꯊꯨꯒꯥꯏꯔꯀꯥꯟꯗ ꯇꯣꯄꯥꯁ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯑꯗꯨꯒꯨꯝꯕ ꯍꯟꯇꯤꯡ ꯌꯥꯝꯅ ꯇꯧꯋꯦ ꯑꯗꯣ ꯃꯥꯒꯤ ꯐꯦꯚꯔꯦꯠ ꯑꯣꯏꯕꯖꯥꯠꯅꯤ ꯇꯣꯄꯥꯁ ꯍꯟꯇꯤꯡꯁꯦ ꯑꯗꯨꯝ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃ ꯗꯦꯕꯤꯠ ꯀꯧꯕ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯅ ꯗꯦꯕꯤꯠ ꯃꯦꯛꯁꯦꯔꯤ ꯀꯧꯏ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯖꯥꯠꯅꯤ ꯃꯥꯁꯦ ꯀꯩꯒꯤꯅꯣꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯇꯣꯄꯥꯁ ꯍꯟꯇꯤꯡꯗꯣ ꯃꯊꯟꯗ ꯑꯊ꯭ꯔꯥꯏꯇꯤꯁꯁꯨ ꯇꯧꯕꯅꯤꯅ ꯕ꯭ꯂꯗ ꯀꯟꯗꯤꯁꯟꯁꯨ ꯂꯩꯕꯅꯤꯅ ꯃꯥꯗꯤ ꯃꯊꯟꯗ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯤꯒ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯀꯝꯄꯦꯅꯤꯌꯟ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯠꯄꯖꯥꯠꯅꯤꯗ ꯑꯗ ꯃꯥꯁꯤꯅ ꯅꯣꯡꯃ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19 1981ꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯍꯥꯏ ꯗꯦꯕꯤꯜꯁ ꯍꯦꯗ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯐꯣꯔꯦꯁ ꯑꯃ ꯑꯣꯏꯕ ꯁꯥꯅꯤ ꯑꯁꯤꯗꯩꯗ ꯃꯥꯁꯦ ꯇꯣꯄꯥꯁ ꯍꯟꯇꯤꯡ ꯆꯠꯁꯦꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯗꯦꯕꯤꯠꯁꯤꯗ ꯐꯣꯟ ꯇꯧꯔꯦ ꯗꯦꯕꯤꯠ ꯃꯦꯛꯁꯦꯔꯤꯁꯤꯗ ꯑꯗ ꯗꯦꯕꯤꯠꯁꯤꯅ ꯂꯥꯛꯑꯒ ꯃꯥꯁꯦ ꯄꯤꯛꯑꯞ ꯇꯧꯔꯦ ꯊꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯄꯣꯠ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯗꯦꯕꯤꯠꯁꯤ ꯑꯁꯤꯁ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯀ꯭ꯂꯤꯌꯔꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯨꯗ ꯃꯥꯁꯦ ꯊꯝꯕꯤꯔꯝꯃꯦ ꯊꯝꯃꯝꯃꯒ ꯉꯁꯥꯏꯒꯤ ꯗꯦꯕꯤꯠꯁꯤꯅ ꯈꯨꯆꯨ ꯃꯥꯒꯤ ꯕꯦꯛ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯇꯨꯜꯁ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯅꯨꯡꯗꯣ ꯊꯨꯒꯥꯏꯔꯒ ꯇꯣꯄꯥꯁꯇꯣ ꯂꯧꯊꯣꯛꯅꯕꯒꯤ ꯇꯨꯜꯁ ꯃꯌꯥꯝ ꯌꯥꯎꯕ ꯕꯦꯛ ꯑꯃꯒ ꯇꯧꯔꯒ ꯃꯥꯁꯦ ꯊꯝꯕꯤꯔꯝꯃꯒ ꯃꯥꯅ ꯃꯥꯒꯤ ꯃꯣꯏ ꯀꯥꯔꯗꯨꯒꯤ ꯅꯥꯀꯟꯗꯒꯤ 50 ꯌꯥꯔꯗ ꯈꯤꯇꯪ ꯆꯠꯂꯒ ꯃꯐꯝ ꯑꯃꯃꯨꯛ ꯂꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯃꯉꯛ ꯊꯥꯡꯒꯠꯂ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯎꯕ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯃꯣꯔꯤꯁꯁꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯦ ꯇꯣꯄꯥꯁ ꯍꯟꯇꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3-4ꯐꯥꯎ ꯁꯨꯝ ꯑꯗ ꯃꯣꯏꯁꯦ ꯍꯥꯏꯐꯦꯠ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯉꯝꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯗꯨꯅ ꯗꯦꯕꯤꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯃꯣꯔꯤꯁꯁꯦ ꯃꯣꯔꯤꯁꯁꯦ ꯂꯩꯌꯦꯅ ꯍꯥꯏꯔꯒ ꯑꯦꯚ꯭ꯔꯤ ꯃꯥꯅ 15 minutes ꯃꯥꯅ ꯅꯨꯄꯥꯁꯦ ꯆꯦꯛ ꯇꯧꯕꯖꯥꯠꯅꯤꯗ ꯆꯦꯛ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯄꯨꯡꯁꯦ ꯌꯦꯡꯕꯗ ꯃꯃꯛꯇ꯭ꯔꯣꯕ ꯊꯦꯡꯉꯦꯅ ꯑꯗꯨꯗꯤ ꯑꯩ ꯗꯦꯕꯤꯠ ꯃꯅꯥꯛꯇ ꯀꯩꯅꯣꯁꯤꯅ ꯃꯣꯔꯤꯁ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯣꯔꯤꯁꯁꯦ ꯄꯨꯈꯠꯄꯤꯔꯒꯦ ꯀꯥꯔꯗ ꯍꯧꯖꯤꯛ ꯆꯠꯄ ꯃꯇꯝ ꯌꯧꯔꯦꯅ ꯃꯥꯅ ꯃꯥꯒꯤ ꯕꯦꯛ ꯀꯩꯀꯩ ꯂꯣꯏꯅ ꯇꯨꯜꯁꯤꯡꯗꯣ ꯄꯦꯛ ꯇꯧꯔꯒ ꯃꯥꯁꯦ ꯃꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯃꯣꯔꯤꯁꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗ ꯃꯥꯏ ꯋꯥꯈꯟꯗ ꯉꯁꯥꯏ ꯃꯤꯅꯤꯠ 35 ꯃꯃꯥꯡꯗ ꯎꯕꯅꯤꯅ ꯃꯥꯅ ꯃꯦꯕꯤ ꯃꯥꯁꯤ ꯆꯪꯉꯒ ꯋꯥꯁꯔꯨꯝ ꯆꯪꯉꯝꯕ ꯍꯥꯏꯗꯤ ꯋꯥꯁꯔꯨꯝ ꯆꯪꯉꯝꯕ ꯌꯥꯏ ꯇꯣꯏꯂꯦꯠ ꯆꯪꯉꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯥꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔ ꯂꯩꯔꯦ ꯉꯥꯏꯕꯁꯤꯗ ꯃꯣꯔꯤꯁꯁꯦ ꯊꯣꯛꯂꯛꯇꯕꯗꯒꯤ ꯃꯥꯁꯤꯅ ꯀꯧꯔꯦ ꯃꯣꯔꯤꯁ ꯍꯥꯏꯅ ꯑꯗꯥꯏꯗ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯔ ꯆꯪꯉꯒ ꯎ ꯈꯣꯡꯈꯩ ꯀꯆꯤꯟ ꯀꯣꯌꯥ ꯀꯔꯤ ꯀꯔꯛꯇ ꯃꯣꯔꯤꯁ ꯀꯧꯔꯤꯉꯩꯁꯤꯗ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ 3 ꯂꯥꯛꯑꯒ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣꯅ ꯍꯪꯕꯗ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯆꯍꯤ 84 ꯁꯨꯕ ꯑꯃ ꯁꯤꯗꯩꯗ ꯊꯤꯐꯝ ꯈꯪꯗ꯭रे ꯃꯥꯒ ꯑꯩꯒ ꯇꯣꯄꯥꯁ ꯍꯟꯇꯤꯡ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯊꯤꯕ ꯈꯪꯗ꯭रे ꯑꯗꯣ ꯃꯥ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ ꯃꯥꯗꯤ ꯑꯊ꯭ꯔꯥꯏꯇꯤꯁ ꯇꯧꯕꯅꯤꯅ ꯌꯥꯝ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯣꯏ ꯑꯩꯕꯨ ꯑꯝꯇ ꯃꯇꯦꯡ ꯇꯧꯕꯤꯌꯣ ꯃꯥ ꯊꯤꯕꯗꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯕꯥꯏꯀꯔꯁꯤꯒ ꯃꯣꯏꯁꯦ ꯄꯨꯡ 1-2ꯁꯦ ꯊꯤꯔꯕꯖꯥꯠꯅꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗ ꯐꯪꯗꯕꯗꯒꯤ ꯃꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯗ ꯐꯣꯟ ꯇꯧꯔꯦ ꯃꯣꯏꯁꯦ ꯐꯣꯟ ꯇꯧꯔꯒ ꯉꯁꯥꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯔꯆ ꯑꯦꯟड ꯔꯦꯁꯀ꯭ꯌꯨꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯁꯦ ꯃꯣꯏꯅ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯤꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯗ ꯃꯣꯏꯁꯦ ꯊꯤꯔꯦ ꯄꯨꯡ 3-4 ꯊꯤꯔꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯃꯣꯏ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯄꯨꯡ 3:35 3:15ꯗꯅꯦꯕ ꯊꯣꯛꯏꯁꯦ ꯑꯗꯣ ꯃꯣꯏꯁꯦ ꯄꯨꯡ 5ꯐꯥꯎ ꯊꯤꯕꯗꯒꯤ ꯐꯪꯗꯕꯗꯒꯤ ꯃꯥꯅ ꯃꯣꯏꯁꯦ ꯁꯤꯗꯤ ꯃꯝꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯗꯨꯅ
ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯥꯅꯁꯨ ꯃꯥꯕꯨ ꯀꯗꯥꯏꯗꯕꯨ ꯆꯠꯂꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯈꯨ ꯅꯥꯕ ꯃꯥꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯣꯊꯣꯔꯤꯇꯤꯗ ꯐꯣꯟ ꯇꯧꯔꯦ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯕ꯭ꯂꯗ ꯍꯥꯎꯟ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗꯣ ꯃꯣꯏ ꯄꯨꯂꯤꯁꯀꯤ ꯍꯨꯏ ꯕ꯭ꯂꯗ ꯍꯥꯎꯟ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤ ꯆꯥꯝꯃꯃꯨꯛ ꯑꯩꯈꯣꯏꯒꯤ ꯚꯣꯂunteer ꯇꯧꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯁꯔꯆ ꯑꯦꯟ ꯔꯦꯁꯀ꯭ꯌꯨ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯊꯤꯔꯦ ꯃꯣꯏꯅ ꯐꯖꯅ ꯊꯤꯕ ꯌꯥꯕ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯍꯥꯏꯗꯤ ꯊꯤꯕ ꯌꯥꯕꯁꯤꯒꯤ ꯖꯪꯒꯜ ꯃꯅꯨꯡꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯦꯕ ꯖꯪꯒꯜ ꯃꯅꯨꯡꯁꯤꯗ ꯐꯪꯗ꯭ꯔꯦ ꯃꯥꯁꯦ ꯋꯤꯛ ꯑꯃ मासे थीरे मा हाइरिसे मखु नाबा मी अदुगा मागी अदुगा ngसाइगी कनोसु मखु नाबा मी ब्लड कंडीशन लेबदना बैकपैक अलुम्बा टूल्स सु यावरगा बैकपैक तुसु लेरमद्रिनिको बैकपैक अलुम्बा टूल्स तुगा करम माइना खोइना मी सुक यामना थीरजिबु माना कमाइना लोतोइनो कमाइना हाइदि इवेट तौदोइनो करम माइना माजिबु कमाइना मांग्रिनो हाइदि कराइदबो चलमदोइनो ना मोइजे थीबा याबा थीरे दो 1 वीक थीरे मतुंगदा फंगदबदगिदि मोइना वीक तो कॉल ऑफ तौरे दुगा मोइसना डिसअपियरेंस इन फॉरेस्ट ना तौरगा केस लोइसनबसिदा माइगी नुपीसना मोइगी कोलोराडोगी कइनोसिदा गवर्नर सिदा लेटर में इरे हाइना हाइदि मानादि मथंद तौरोय खोलोय आई याम चिंगनै कनानोना लागा मासे खोइगी हाइदि मागी फुटप्रिंट्स जु अमता फंगपोतेको मा हाइजे कनानोमा लागा मादो लिफ्ट तौरगा पूरगा चखिबगा ओरंगनी अमता थिबियो खोलोना चिठिदो माना गवर्नर दे इदो गवर्नर नदुना रिप्लाई दि लाक्ते हाय अदगी हुजिकी डेबिट पोलाइटिस हाइबा नुपा मागी खोइगी मिसिंगी थिजलिबा नुपासना हुजिकी मागी केस तो ममांग मांगजंगोना पुथोरा अकांदा मोय मागी सागी केस खोइगी केस क्लोज ओबदो रीओपन तौरगा मागी इन्वेस्टिगेशन जे हुजिकसु तौरी हाय अदो डेफिनेट आंसर दि फंगद्रे हाइदि अहंदो कदाइदा मांगरिनो हाइबदो मागी नुपीदुसु मागी सागी केस तुगी अदुम हुजिकसु लेरी ना हाय अहुम सिबा वरीसिना बॉबी बाइजप हैना बॉबी बाइजप की वरीनी मा मांगखिबगी वरीनी मासे चही 10 सुबा अंगांगनी अदुगा मासे मनासे कंप्लीटली ऑलमोस्ट कंप्लीटली पंगे हायदना माजे हेयरिंग एड अमा हापगा कनो तवे है मासे चले है दो मोगी फैमिलीज दी यामना डीपली रिलीजियस ओइबा कैथलिक ओइबा अदुदना मोइना कैथलिक की कैंप फॉर बॉयज हैना अमा मोगी लेबसिदा ngसाइगी अंगांग से बॉबी से थागेना तौबजानी अदुगा मोइन हुजिकी थादोइबा मफमसिना सेंट मालो चर्च है मोगी रॉकी माउंटेन की मनुंग नेशनल पार्क ता लेबा ओइरमाले अदुगा मोइसिना मोगी ngसाइगी कैंपसिना मोगी मिकर हाइना मफम अमा लै अदुगी बेस ता कैंप से तौदोइनिबा मयाम से अदुगा ngसाइगी कैंप तुगी मनाक्तगी खोइगी स्ट्रीम मचा हाइदी रिवर मचा मा हाइना चेले अदुगा मोगी कैंप तुगी माने हजिकी रिवर्स इता दुम कुमथरागा कैंप से मोगी साइ कैंप तौफम से ओइदोइनी अदुगा अदुदगी खरा काखतलगना मोई माउंटेन गुम्बा अंगांgai मोई एक्सप्लोर तौनबा अदगी फिशिंग एरिया करी क्राक लै हाय हजिकी मफम से अदा मोगी ngसाइगी मोगी कैंप की खोगी काउंसलर सिंना हाइजे कई गुम्बा नोइना लंबी करिनुदा नोइना सिदा उमंग वंग मनुंग जंगमदा मांगरगजु असिगी रिवर मचा से असिगी तुरेन मचा से सिजिदा फॉलो तौरग लाओ अदुगा खोगी बेस गेम दो दुम फंगनी ना मोइना अदुमाइना मोइना ताकपी बजानी अगस्त की तांग 1958 सिदा ngसाइगी बॉबी से हजिकी मोगी बेस गेम दगी खरा चटलगा अदुदा माजे फिशिंग तौरगा लेबजानीदा अदुदा मोगी ngसाइगी डिनर मतम यौरेना ngसाइगी बेस की काउंसलर सिंजना चटलगा काखलगा अंगांग जिंजे थी अंगांग जिंजे कौथरा जानी डिनर चार्ज लाओ पुंग तारे खोले पुंग 3 तारे चार्ज लाओ खोलोस लाओ ना अंगांग जिंजे कौरबा कौबसिदा बॉबी सिदा हारकना बॉबी से एक्नॉलेज तौरेबा ओके ना हारगा मासु मागी गियर सिंदो हापचलगा मासना खोगी बेस काउंसलर्स ना ममांग दा कितंग खोगी 50 यार्ड मुक हाइतारेने ममांग दा चलगा बॉबीस ना मनिंग दा इनर इनेबको मा मनिंग हन्ना यंगमे दा बॉबी से लाकपसे कुमधरकपसे उगिबा उवे दुगा मसागी बेस काउंसलर्स ना माइ हुसेगी मादी दुगा दुम कुमधगरगा बेस कैम जे हेग योगगा माना बॉबी लाओ ना ओंथोके ना वांगांग बसदा अंगांग दु लेरमद्रबा अंगांग से लेरमदबदगी मासिना पाखतपोय मथक चेखलगा बॉबी बॉबी ना थीबसिदा अंगांग से थी फंगद्रेने अंगांग से थी फंगदबदगी माना मोगी बेस काउंसलर मोगी मी सिंदो कौखले हैना बॉबीदो आइगी मनिंगदा लाहोबने अदु जी थी फंगद्रे अमता लाओ ना तौरगा मोइजे अखोय काखले मोइजे मोइ अहुम मरि तौरगा दाइदो कोइ थी थीरे 30 मिनिट्स मुक थीरकानसिदा बॉबी से थीबा फंगद्रेबा मोइना
ꯐꯪꯗꯕꯗꯒꯤꯗꯤ ꯃꯣꯏꯁꯦ ꯑꯣꯊꯣꯔꯤꯇꯤꯗ ꯐꯣꯟ ꯇꯧꯔꯦ ꯃꯣꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯔꯆ ꯑꯦꯟ ꯔꯦꯁꯀ꯭ꯌꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯚꯟ ꯃꯤ ꯆꯍꯨꯝ ꯚꯣꯂunteer ꯇꯧꯏ ꯁꯔꯆ ꯑꯦꯟ ꯔꯦꯁꯀ꯭ꯌꯨ ꯌꯥꯎꯅ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯕꯨ ꯌꯥꯎꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯃꯣꯏꯁꯤꯅ ꯊꯤꯔꯦꯕ ꯑꯉꯥꯡꯁꯦ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯍꯨꯏ ꯅꯨꯡ ꯁꯤꯖꯤꯟꯅꯗꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ 300 ꯃꯤꯅ ꯊꯤꯔꯦ ꯃꯣꯏ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯥꯏꯜꯁ ꯑꯀ꯭ꯔꯣꯁ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯊꯤꯕꯁꯤꯗ ꯐꯪꯗ꯭ꯔꯦ ꯑꯉꯥꯡꯁꯤꯒꯤ ꯍꯥꯏꯗꯤ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯟ ꯀꯔꯤ ꯀꯔꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯁꯤꯃꯤꯂꯔ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯅ ꯑꯉꯥꯡꯁꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯁꯦ 10 days ꯊꯤꯔꯦ 10 days ꯃꯨꯛ ꯊꯤꯕꯗ ꯐꯪꯗ꯭ꯔꯒ ꯃꯥꯅ ꯃꯣꯏꯁꯦ ꯀꯣꯜ ꯑꯣꯐ ꯇꯧꯔꯦ ꯃꯣꯏ ꯁꯔꯆꯇꯣ ꯍꯥꯏꯗꯤ ꯊꯤꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯀꯣꯜ ꯑꯣꯐ ꯇꯧꯔꯒ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯀꯦꯁꯇꯣ ꯃꯣꯏꯁꯦ ꯑꯉꯥꯡꯁꯦ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁ ꯑꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯒ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯦꯁꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯥꯎꯟꯁꯤꯂꯔꯗꯨꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯄꯦꯟꯗꯕ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯊꯤꯕꯖꯥꯅꯤꯗ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯊꯤꯕ ꯃꯐꯝ ꯑꯃ ꯂꯩꯕꯖꯥꯅꯤ ꯃꯐꯝꯁꯦ ꯂꯩꯕꯁꯦ ꯈꯤꯇꯪ ꯍꯥꯏꯛ ꯇꯧꯔꯒ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯧꯅ ꯇꯧꯕ ꯑꯃ ꯀꯥꯈꯠꯂꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯣꯡ ꯇꯧꯕ ꯑꯃ ꯂꯩꯕ ꯃꯣꯏꯅꯕꯨꯗꯤ ꯍꯥꯟꯅ ꯊꯤꯔꯨꯔꯕ ꯃꯐꯝꯅꯦ ꯑꯗꯣ ꯃꯣꯏ ꯍꯥꯏꯁꯦ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯦ ꯁꯤꯅꯦꯕ ꯃꯣꯏ ꯉꯁꯥꯏꯒꯤ ꯀꯦꯝꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯍꯨꯝꯁꯦ ꯑꯁꯤ ꯑꯍꯨꯝꯁꯦ ꯆꯪꯉꯒ ꯌꯦꯡꯉꯀꯥꯟꯁꯤꯗ ꯕꯣꯕꯤꯒꯤ ꯍꯦꯌꯔꯤꯡ ꯑꯦꯗꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯃꯈꯨꯠꯀꯤ ꯁꯔꯨꯅꯦ ꯃꯀꯣꯛꯀ ꯁꯔꯨ ꯈꯔꯒ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯌꯔꯤꯡ ꯖꯒꯥ ꯑꯝꯗ ꯂꯩꯔꯝꯃꯒ ꯃꯥꯒꯤ ꯃꯈꯣꯡꯗꯤ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨꯗꯤ ꯊꯤ ꯐꯪꯗꯦ ꯍꯥꯏ ꯑꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯤꯕ ꯐꯪꯕꯗꯒꯤ ꯃꯣꯏ ꯑꯉꯥꯡꯒꯤ ꯁꯔꯨꯁꯦ ꯐꯪꯕꯗꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯀ꯭ꯂꯣꯖꯔꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯁꯦ ꯕꯣꯕꯤꯗꯨꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯥꯛꯑꯒ within 30 minutes ꯃꯥꯡꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯨꯡ 5-6 ꯍꯥꯏꯛ ꯇꯧꯔꯒ ꯆꯠꯄ ꯃꯐꯝꯗꯨꯗ ꯀꯔꯝꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ hard to access ꯑꯣꯏꯕ ꯃꯐꯝꯗꯨꯗ ꯑꯉꯥꯡꯗꯣ ꯀꯔꯝꯃꯥꯏꯅ ꯂꯩꯔꯝꯃꯤꯅೋ ꯀꯅꯥꯒꯨꯝꯕ ꯀ꯭ꯔꯤꯆꯔ ꯑꯃꯅ ꯄꯥꯏꯔꯛꯑꯒ ꯑꯉꯥꯡꯗꯣ ꯍꯥꯏꯅ ꯄꯥꯏꯔꯒ ꯄꯨꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯀꯥꯈꯠꯂꯒ ꯊꯝꯗ꯭ꯔꯗꯤ ꯑꯉꯥꯡꯅ ꯀꯥꯕ ꯉꯝꯕ ꯃꯐꯝ ꯁꯨꯡꯅ ꯅꯠꯇꯦꯕ ꯑꯗꯣ ꯍꯣꯏ ꯐꯔꯦꯅꯦ ꯕꯣꯕꯤꯗꯨꯅ ꯀꯣꯏꯅꯤꯡꯗꯅ ꯁꯥꯏꯗ ꯆꯠꯀꯦꯅ ꯍꯥꯏꯔꯁꯨ ꯃꯃꯛ ꯑꯅꯤꯅ ꯈꯪꯉꯦ ꯃꯥꯁꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯀꯔꯤ ꯇꯧꯕꯒꯤ ꯍꯧꯖꯤꯛꯀꯤ ꯐꯣꯔꯦꯁ ꯃꯅꯨꯡꯗꯨꯗ ꯆꯪꯗꯣꯏꯅꯣ ꯃꯣꯏ ꯍꯥꯏꯁꯦ ꯆꯪꯉꯣꯏ ꯃꯣꯏ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯊꯤꯖꯜꯂꯨ there is something going on inside national park ꯀꯩꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯟꯁꯔꯗꯤ ꯐꯪꯗꯦ ꯃꯌꯥꯝꯅ ꯖꯁ ꯀ꯭ꯋꯦꯁꯟ ꯇꯧꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯉꯥꯡꯗꯨꯅꯗꯤ ꯃꯊꯟꯗꯪ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯌꯥꯝꯅ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯡꯉꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯤꯖꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ as a group of creature ꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯦ ꯈꯪꯍꯧꯗꯅ ꯇꯥꯞ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯂꯒ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯐꯥꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯎꯊꯛꯇꯒ ꯂꯩꯔꯝꯕ ꯑꯉꯥꯡꯒꯨꯝꯕ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯣꯏ ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯌꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯇꯧꯏ ꯈꯣꯠꯂꯤꯁꯦ ꯄꯤꯌꯣꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯔꯤꯀꯃꯦꯟ ꯇꯧꯋꯦꯅ ꯍꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯗꯣ ꯃꯥꯡꯈ꯭ꯔꯒ ꯑꯟꯁꯔꯗꯤ ꯑꯝꯇ ꯐꯪꯗꯦ ꯃꯥꯒꯤ ꯁꯔꯨꯗꯣ ꯐꯪꯕꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯕꯨꯗꯤ ꯀ꯭ꯂꯣꯖꯔ ꯇꯧꯔ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯃꯆꯥꯗꯨꯒꯤ ꯁꯔꯨꯗꯣ ꯐꯪꯉꯒ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜ ꯃꯥꯒꯤ ꯇꯧꯕ ꯈꯣꯠꯄꯕꯨꯗꯤ ꯇꯧꯕ ꯌꯥꯖꯔꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯑꯍꯨꯝꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯩ ꯋꯥꯔꯤ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯤ ꯄꯥꯝꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯕꯥꯏ